ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 18ꯇ ꯃꯣꯔꯦꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯕꯨ ꯑꯣꯚꯔꯄꯥꯋꯔ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯁꯣꯃꯣꯔꯦꯟꯗ꯭ꯔ ꯊꯣꯛꯁꯝꯅ ꯏꯟꯗꯤꯌꯥꯒꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯖꯦꯅꯔꯦꯜ ꯃꯅꯣꯖ ꯄꯥꯟꯗꯦꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯤꯔꯛꯅꯕ ꯍꯥꯏꯖꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯥ ꯂꯩꯔꯕ ꯂꯥꯟꯃꯤꯁꯤꯡꯗ ꯅꯣꯡꯃꯩ, ꯔꯣꯀꯦꯠ ꯂॉन्ꯆꯔꯁ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯀꯤꯍꯟꯕ ꯑꯁꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯁꯤꯡꯅꯕ ꯈꯛ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯁꯨ ꯆꯥꯎꯅ ꯁꯤꯡꯅꯔꯛꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯣꯔꯦꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ꯫ ꯂꯨꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯅꯠꯇ꯭ꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯏꯪ ꯀꯨꯝꯖꯥ 2005ꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅ ꯅ꯭ꯌꯨ ꯗꯦꯜꯂꯤ, ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯗꯅꯕ ꯈꯪꯍꯟꯕ ꯂꯩꯕ꯭ꯔꯥ? ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯧꯈꯠꯂꯛꯄ ꯊꯕꯛꯇ ꯆꯦꯛꯁꯤꯟꯍꯧꯗꯕ ꯂꯩꯕꯅ ꯊꯧꯑꯣꯡ ꯑꯁꯤ ꯊꯣꯛꯂꯛꯂꯤꯕ꯭ꯔꯥ? ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯂꯧꯕ ꯌꯥꯅꯕ ꯃꯇꯝ ꯄꯤꯕ ꯑꯁꯤꯅ ꯑꯥꯔꯃꯤ ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯑꯃꯗꯤ ꯐꯣꯔꯁꯁꯤꯡꯅ ꯃꯊꯧ ꯇꯥꯕ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯄꯜꯂꯤ꯫